Manipuri wari pambi senena tabiriba mayambu taram nokjari ngasi amuk mayamgidamakta anauba phungawari ama amuk kudol tamjari phungawari asigi mamingna asingba pautak haibasini taminarasi hauze amuk mayamgidamakta puduna laksariba anauba phungawari asingba pautak thaina mamangaida laibak amada ningthau ama lairami mahak rishi amagi asanba bhakta oirami singhasan kaba ikui kuidriba ningthau aduna rishi adugi lainanaba magi konung mayada apikpa fajaraba yum ama sahalami rishi ado yum aduda nungaina lairami ningthau aduna numidang wairam khudingi rishi adugi manakta magi maman yamlaba pautaksing taba hek hek chalami nongmadi ningthau aduna mahausagum rishi adugi manakta satpa matamda rishi ado yamna nungaitabagi phibamda lairami magi mamitta pigi ira selami mado ubada ningthau aduna mathamoi soklami amasung hanglaklami kari taubirabage rishi aduna khumlami ichanupa fattaba khudong thiba ngakta ngaire nangi akoibada fattaba khudong thiba mayamna koisinduna laire ahing nungthinda nangbu ngak seliba phamnaiba singna nangi mayokta laire makhoina nangbu manghananaba khujin thorang sinba loire numit kharani gi manungda makhoina nangbu hatnanaba warepnare masak lolaga khudakta konungsi thadoktuna chatkharo nangna sana amadi mamal yamba manimukta hek ngamba makhai pukho aduga kanamata khangandana chatko aduga nangna chatringai gi mamangda se asidangdi pukho masida maman yamlaba pautaksing iribani nangna sakhangdaba lamsing koibada amadi sakhangdaba mi sing thengnabada pautaksing asina hainingai leitana kanaba pigani se ase laukro aduga yamna thuna konung thadoktuna satkharo isorna nangbu thaujanbiba oisanu ningthauna rishi adubu thagatlami aduga konungda hankhirami mahakna langphai chatpa mioi amagi fijon set charami mahakna angauba phigi isam chamba kot achonbi ama lilami aduga saungi sandal ama tonglami mahakna maman yamlaba mani mukta singdo khaw amada hapsilami aduga furit kot ki manung thangba sarukka panana tusilami sana sel mayek sing aduna khaw amada haplaga makhuna paiduna purami ahingi asikpa tanjada ningthau aduna konungdagi lona thokhirami mahakna nongpoklamda turel ama chelebadugi torbal matung inna chatkhirami mahakna khara chatlaba matungda rishi aduna pirakpa se ado lauthokhtuna yenglami asumna irami isanupa nahak sakhangdaba lamsingda koiragani amasung sakhangdaba mising thengnaragani adubu haiba lamsing asida nahakna kanamatabu amasung karigumba amatabu khak thajaruganu awa ana khudong thiba taraba matamda inakta lengdana leiba aikhoigi marupsing adutabu thajagadabani haibado ningsingu aikhoigi falaktraba matamdadi mari mata sing fauba aikhoibu thadokpani ningthau aduna pautak adugi wahai khudingmak ningsinglami aduga se ado sectionna forikauda hapchilami mahak magi konungdagi yamna lapna chalaklami mathang numitki nongalakpada mahakna fajaraba tampakki lam amada thunglami tampak aduda fajaraba makhal makhalgi laisuna marang kaina horami yenguba maikai khudingmakta sumatnanabagi masak oirami mafam adugi fajabado urubada ningthaugi mapungning olami ningthau ado yamna soktharami amasung pothaba pamlami mahakna lambigi nakanda leiba asa thak yonba potpham amada changlami mahakna mafam adudagi aram khaurangba koknanaba asa thak khara charami mahak mamit fangba ngamdabagum tawrami
ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯅꯅꯕ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯂꯦꯞꯇꯅ ꯆꯠꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯍꯤꯡ ꯇꯪꯈꯥꯏ ꯐꯥꯎꯕ ꯆꯠꯄ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯙꯔꯃꯁꯥꯂꯥꯒꯤ ꯊꯣꯡꯗꯒꯤ ꯐꯥꯎꯗꯣꯔꯛꯄ ꯊꯣꯡꯃꯩꯒꯤ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯣ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯣ ꯃꯊꯣꯜ ꯑꯅꯤꯒꯤ ꯗꯂꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯔꯤ ꯑꯃꯅ ꯃꯊꯛ ꯊꯪꯕ ꯀꯥꯒꯤ ꯀꯥꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯥ ꯊꯪꯕ ꯀꯥ ꯑꯗꯨꯗꯤ ꯁꯥ ꯁꯟꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥ ꯁꯟꯒꯤ ꯂꯦꯡ ꯑꯣꯠꯄ ꯑꯃꯗꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯝꯃꯤ꯫ ꯆꯣꯛꯊꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯡꯖꯥ ꯈꯔꯗꯪ ꯄꯣꯊꯥꯈꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤ ꯑꯗꯣ ꯀꯥꯈꯠꯂꯒ ꯃꯊꯛ ꯊꯪꯕ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯃꯅ ꯊꯣꯡ ꯑꯗꯣ ꯈꯨꯗꯛꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯍꯤꯡ ꯑꯗꯣ ꯃꯥꯒꯤ ꯆꯝꯂꯕ ꯀꯥ ꯑꯗꯨꯗ ꯂꯦꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯔꯤꯕꯗꯣ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯀꯥ ꯑꯗꯣ ꯊꯣꯏꯅ ꯅꯥꯟꯕ ꯀꯥ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗꯤ ꯇꯔꯨ ꯇꯅꯥꯜꯂꯝꯃꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇ ꯁꯦꯝꯕ ꯐꯃꯨꯡ ꯃꯥꯜꯂꯝꯃꯤ꯫ ꯐꯃꯨꯡ ꯃꯊꯛꯇ ꯇꯔꯨ ꯇꯔꯨꯕ ꯑꯉꯧꯕ ꯃꯣꯟꯄꯥꯛ ꯐꯤꯗꯛ ꯑꯃ ꯊꯥꯔꯝꯃꯤ ꯑꯃꯁꯨꯡ ꯇꯨꯝꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯐꯃꯨꯡ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯤꯁꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯄꯥꯛ ꯍꯦꯛ ꯆꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯥꯕ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯄꯨꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯄꯧꯔꯣꯜ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯣꯟꯄꯥꯛ ꯐꯤꯗꯛ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯒꯤ ꯀꯥꯡꯊꯣꯜ ꯃꯊꯛꯇ ꯑꯃꯣꯟꯕ ꯃꯣꯟꯄꯥꯛ ꯑꯃ ꯎꯔꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯔꯕ ꯃꯑꯣꯡ ꯑꯃꯗ ꯊꯥꯔꯝꯕꯅꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯊꯛꯇ ꯍꯦꯛ ꯐꯝꯂꯨꯕꯗ ꯃꯍꯥꯛ ꯈꯨꯗꯛꯇ ꯀꯣꯝ ꯃꯅꯨꯡꯗ ꯇꯥꯈꯤꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯁꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯆꯠꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯁꯍꯔ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯍꯔ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯔꯨꯞꯅ ꯇꯥꯕꯗ ꯃꯔꯨꯞ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯀꯣꯠ ꯑꯃꯁꯨꯡ ꯑꯆꯝꯕ ꯁꯦꯟꯗꯜ ꯑꯗꯨꯗ ꯃꯁꯛ ꯄꯥꯛ ꯍꯦꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯥꯒꯤꯗ ꯂꯩꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯣ ꯀꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯔꯨꯞ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯨꯗ ꯍꯨ ꯈꯔ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯄු ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯑꯗꯣ ꯄꯥꯛ ꯍꯦꯛ ꯆꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯆꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯄꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯂꯧꯊꯣꯛꯇꯨꯅ ꯃꯇꯥꯏ ꯑꯃꯗ ꯎꯆꯤꯗꯨꯗ ꯆꯥꯛ ꯈꯔ ꯊꯥꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯨꯅ ꯆꯥꯛꯁꯤꯡ ꯑꯗꯣ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯎꯆꯤ ꯑꯗꯣ ꯁꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯤꯡ ꯇꯪꯈꯥꯏꯗ ꯂꯣꯟꯅ ꯃꯔꯨꯞ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯔꯤꯁꯤ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ
ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯪꯅꯕ ꯈꯨꯡꯒꯪꯗ ꯅꯤꯡꯊꯧꯒꯤ ꯃꯈꯨꯔꯥꯁꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯣꯛꯊꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯪ ꯃꯈꯨꯔꯥꯒꯤꯗ ꯄꯣꯊꯥꯈꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯆꯣꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯇꯧꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯂꯧꯇꯨꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯕꯨ ꯏꯟꯊꯨꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯔꯤꯁꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯨꯔꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯇꯝ ꯀꯌꯥ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯐꯝ ꯇꯥꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕు ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯔꯥ ꯇꯥꯟꯕꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯇꯧꯕꯤꯃꯜ ꯈꯪꯗ꯭ꯔꯕ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯤꯁꯤꯅ ꯄꯤꯔꯛꯄ ꯑꯁꯤꯡꯕ ꯄꯥꯎꯇꯥꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯛꯅꯔꯕ ꯃꯔꯤ ꯃꯇꯥ ꯐꯥꯎꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯁꯒꯣꯜꯁꯪꯗꯒꯤ ꯁꯒꯣꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯗꯨ ꯇꯣꯡꯗꯨꯅ ꯊꯪꯅꯕ ꯂꯝꯒꯤ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯆꯪꯖꯐꯝ ꯊꯤꯕ ꯂꯣꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯂꯣꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯆꯧꯕ ꯂꯥꯟꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯔꯩꯕꯥꯛꯇ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯑꯗꯣ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯂꯕꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯥꯅꯔꯕ ꯃꯔꯨꯞ ꯑꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯁꯤꯡꯕ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯗꯨꯅꯇ ꯂꯥꯛꯈꯤꯕ ꯔꯤꯁꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯆꯧꯕ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯤꯁꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯀꯌꯥ ꯑꯗꯣ ꯀꯥꯎꯉꯝꯗꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫